Akasbani Imphal Chitrabhanu Chitrabhanu na pau pazari ahanbada maru oiba pau Mukhyamantri Ngangbam Biren Singh na hairi Tripura da leiba Manipuri singi yaifana bagi damak maake sarkar na honna bayaba honagani Pradhan Mantri Narendra Modi na ngasi Tripura gi ambasa amasung Udaipur da pangtokadaba Mikhal gi rally sing da wa ngangani Meghalaya Vidhan Sabha Mikhal gi damak tongan ba rajniti dol singi Mikhal gi manifesto sing phongkhre amasung thasi gi kontreta pangtokadoriba Nagaland Vidhan Sabha Mikhal da rajniti dol taranithoi amasung independent yauna punna mirep chama marfu hundoina lamba thengnaragani Mukhyamantri Ngangbam Biren Singh hairi Manipur amasung Tripura anigi marakta matam kayadagi leirakpa mari kaidingda tanaba yaroi West Tripura gi Agartala da pangthokpa thorum amada saruk yaraduna Mukhyamantri na hai jati amana masagi ikai khumnaba ijet amadi masagi hauna lonchat ngaknaba honagatabani mang hai Tripura da leiba Manipuri singi yaifana pagi damak mahaki sarkar na honaba yaba honagani mang hai leiba sigi sangvidhan gi makhada tonganba state ama oikibana Manipur Sarkar na Tripura da leiriba Manipuri singi damakta tongnimba kaya leiraga su tawba ngamduna leiri maram aduna wakal manaba party ohenduna Tripura da su BJP ki sarkar ama lahanabasu Mukhyamantri na miyamda appeal tawki Tharomdu da Tripura gi Mukhyamantri Maniksa BJP North East in charge Sambit Patra Works Mantri Govindas Kontauzam Law Singu Mantri Thongam Biswajit Consumer Affairs and Public Distribution Mantri L Susundro MLA RK Imo BJP Manipur Pradesh ke President A Sardana Chingbasu Saruk Yakhi Sitting Tara Legataba Manipur Vidhan Sabha ki budget mifam thasi ki Nganthoi dagi hauragani Taranithoi shuba Manipur Vidhan Sabha ki ahum suba mifam ase mathang thagi ahum phawa chathagani mifam achda wahang pakhum sarkar gi bill sing puthokna khanna bagalonana tongan ba bibhag sing gi demand sing khanaduna pass tawnaba honagani Pradhan Mantri Narendra Modi na ngasi Tripura gi ambasa amasung Udaipur da pangtokadaba Mikhal gi rally sing da wa ngangani tongan ba rajniti dol gi luchingba kaya suraiza asida pangtokpa Mikhal gi rally sing da wa ngangani Maras the Election Commission na Mikhal asida changwang na vote thadanaba miyam bobab tahanba gi thoram sing lepna pangtokli System Voters Education in Election Program gi saruk am oina Central Bureau of Communication na CEO Office ka kusanaduna folk song street drama amasung puppet show na chingbagi kuthangda voter singbu wafta nabagi tharong kya silli Swift ki thabok thorom sing da Tripura da ahanba oina puppet show sinabana voter singi puning chingshinba ngamle Tripura ki Chief Electoral Officer Kiran Gite na hairi raja asida Mikhal pangthok doriba asigi yenglaga tha asigi konterer ki numidang pung teret fawbada opinion amasung exit poll pibada athingba thamle Agartala dangarang pangmisinda wangang wada Sri Giten hai print media khaktanana rajniti dol singi advertisement tha sigi tara manga amasung tara trukta phongba yagani adumoinamak hariba media certification amasung monitoring committee dagi hana ayaba lawgodabani CEO na hai election campaign ka mari lenaba thabok thoram sing votha dagadaba matam pung nipuni pangi mangoinena electronic media da phongadabani madugi matungda phongba yaro hairi Sri Giten hai English sing ani tara ni panda Mikhal ga mari lenana aini yadaba polam sing fagat ke bagi chang lupa koti ani makhai oikiba adu handeki Mikhal gi matam heglok thokibadagi hauji pawboda lupa koti kuntrani to henbegi polam sing fagat pangamle Vidhan Sabha Kendra humpuleba Raja Vidhan Sabha gi Mikhal tha asigi tara tarukta pangthokani BJP National President JP Nadda na Tripura Vidhan Sabha Mikhal gi dol gi manifesto sanklap partali singini kulhumdoi ngarang Agartala da phongkhre Tharmadu da wangang bada Sri Nadan hai laraba imung singda nauna nupi macha poglakpa matamda lupa lising yankai pigani Ujwala beneficiary singda lemna gas cylinder ani pigani masig mathaktra travel gi block singda Eklavia Model School amamam lingani mahang hai raja asigi lam lezadaba longmi singda chehi kudingi lupa lising ahum gi tengbang oina pigani Sri Nadan hai BJP na manifesto sing asilum na lobu kalunana Mikhal da sakiba wasak sing thabak ta ontokani raja adu da English ani tara ni panda BJP sarkar lakpadagi senja tumja lalhoba amasung criminal ge thabak sing mangke bukalunana chakhot lambi lom da changsil lakli mang hai raja sida BJP na santi amasung chakhot pa podakli BJP sasan matam da miyamna yum amasung thaknaba ising phangle hojik phawda raja asida Ayushman Bharat card lak tharahumdoi pikre Maras da Mikhal gi matam naksilapagalono na rajniti dol sina rajasin batungda Mikhal gi rally sing pangthoknari left dal amasung Trinamool Congress ki luchingba singna voter singi puning tingsinnaba ngamjabi thaduna vote khomba ki thabak chathari
Meghalaya Vidhan Sabha Mikhal ke damak tongan tongan ba Rajniti Dol Singh Mikhal ke manifesto sing fongle Akasvani Pangmin Hai Rajniti Dol Singh adudi BJP Congress NPP amasung Trinamool Congress na makoi ke manifesto sing fongloduna makoina paikhat kadaba thabak tharum singh ki khuthangda voter singh ki puni singsin na bahonari Mukhyamantri Konar ke samana luchingba NPP na rajya atu da sarkar pairbadi rajya atu da chakho tharang ke thabak sing amasung naharul singh da thabak pinaba honabana khwaidi ki mangjal thana paikhat kani hairi Congress dona Meghalaya da sanja chumja leitaba rajya ohengani haina makoi ke manifesto da palli Mikhalis da puna voter lag kunmathoi lising humpumathoi rom na vote thada nagani rajya ki chief electoral officer FR Korkharwa na hai polling station ayabada nupi voters singi kudung chana bigdama khanaba thorang kya paikhatle nupi mirep kuntratur yauna punna mirep chomhumudra mangana Mikhalis da lamba tawnari tabiriba pawasi Akasvani Imphal dagini Thasi ki kuntereta pangthokadoriba Nagaland Vidhan Sabha Mikhalda Rajniti Dol Taranithoi amasung independent yauna punna mirep chama marphu humdoina lamba thengnergani Pangmising da wangang bada Nagaland ki chief electoral officer V Sangsan Sekhar Nahai punna mirep chandi gi manungda mirep cha lokthopagi aroiba numit phawpada mirep taratruk na makhoi gi mirep che sing lokthokiba amasung mirep amana lamba yaudna kakibadegi lakliba Vidhan Sabha Mikhal asida nupi mirep mari yauna punna mirep chama marphu humdoina lamba tawnargani Sri Sekhar Nahai scrutiny pangthokpada mirep che kunmanga yakhide CEO Nahai Akutolo Vidhan Sabha ke under da Congress ki Khesasi Sumina mahaki mirep che lokthokibadegi BJP ki mirep Kazeto Kimini lamba yaudna kakibani Tening Samis amasung Tocho Vidhan Sabha Kendra Singh da mirep taruk taruna lamba tawnoduna mirep khwaidigi yamba Vidhan Sabha Kendra Singh oiri Mikhal asiki damakta Central Armed Police Force Company chahum sumna manga sinagani masig manungda company humbudra mangadi raja adu da thunglare Rashtrapati Draupadi Murmu Orissa ki Katak ki ICAR National Rice Research Institute da chathariba anishuba Indian Rice Congress da saruk yari madug mamangda Rashtrapati Nasri Lingamandi da chatuna lai khuramki numinini ki khongchata Rashtrapati ngarang Bhubaneswar da thungkibani mahangna Ramdevi Women College ki anishuba convocation da su saruk yakhi Women amasung Child Development Mantraloy gi G20 ki Ampor Group ki numinini chathagadaba inception meeting asidagi agrada horagani mepamasigi pandande empowering women to lead across sector role of digital skilling and future skill haibasini mepamasigi manungda lakador bachehi singda nupisna lam kudimakta togodaba thodang singi matangda kupna khanagani Manga Suba Khelo India Youth Games ngasi Bhopal gi Upper Lake ta ningthiraba thorum amagalona na loshingani thorum adu da Kendra Youth Affairs amasung Sports Mantri Anurag Thakur Singh amasung Madhya Pradesh ki Mukhyamantri Shivraj Singh Chauhan amasung Youth Affairs amasung Sports ki Raja Mantri Nisik Pramanik saruk yagani Akasvani Pangmin Hai Loshimbigi thorum da mai pakraba sanaru shingbu ogloduna Mukhyamantri gi office gi Loshimbigi thorum pangthokpham gi board club phawba achoba rally amasili Games asida Maharashtra na sanagi takaman yankai humdoi lupagi yankai mari senjengi nipu tere punna takaman chama yankai mari phangduna khwaidigi mukokta leire Haryana na sanagi medal nifu yauna punna medal chama taratru phangduna anishuba amasung yumbu Madhya Pradesh na sanagi kuntratra yauna punna medal marfudra phangduna ahumsubudat leire ahumsuba Khelo India National Winter Games Jammu Kashmir gi Gulmarg tangarang degi hokre games asida saru yariba sanaroi singda Pradhan Mantri Narendra Modi na pausel pikhi hokdopagi tharomda Jammu Kashmir gi Uparajyapal Manoj Sinha na Kendra gi Youth Affairs amasung Sports Mantri Anurag Singh Thakur saru yakhi games asida tongan tongan ba masana taramathoi daleba asigi sanaroi lising ama changa henbana athoi hen tanari Sri Thakuna Jammu Kashmir na atienba matangi manungda sana khona bagi lamda kumang yauna saksaloliba asigi damukta thagat pa phongdokhe Turkey amasung Syria da yuar habada sikiba migi masing lising kulhumdoi chatret henkre mi kanba amasung tembang pibike thabu chathabada ka hena ingbana apanba thokle hojik aroibada maruiba paw amuk hana Mukhyamantri Nongthombam Biren Singh hairi Tripura da leriba Manipuri singi yaifanabki damakta mahaki sarkar na honaba yaba honagani Pradhan Mantri Narendra Modi na ngasi Tripura gi ambasa amasung Udaipur da pangthokadaba Mikhal ge rally sing da wa ngangani Meghalaya Vidhan Sabha Mikhal ge damak tongan tongan ba Rajniti Dol Singh Mikhal ge manifesto sing phongkre amasung thasigi kontreta pangthokodorba Nagaland Vidhan Sabha Mikhal da Rajniti Dol taranithoi amasung independent yauna punna mirep chama marpur humdoina lamba thengneragani paulizare